ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕ ꯐꯨꯇꯦꯖ ꯑꯁꯤ ꯗ꯭ꯔꯃꯥꯇꯤꯛ ꯐꯨꯇꯦꯖ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯏꯇꯤꯍꯥꯁꯅꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯐ ꯑꯣꯄꯣꯖꯤꯁꯟ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ ꯄꯤ ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ ꯑꯃꯗꯤ ꯁꯥꯔ ꯑꯜꯐ꯭ꯔꯦꯗꯇ ꯗꯥꯏꯔꯦꯛꯁꯟ ꯈꯔ ꯄꯤꯔꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯑꯦꯝ ꯄꯤ ꯒꯧꯔꯕ ꯒꯣꯒꯣꯏꯅꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯥꯔ ꯑꯜꯐ꯭ꯔꯦꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁ꯭ꯄꯤꯀꯔꯒꯤ ꯗꯣꯛ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯈꯨꯠ ꯁꯝꯅꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤ ꯀꯔꯤꯒꯤꯗꯃꯛ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯕ ꯑꯁꯤ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯇꯧꯕꯅꯤ ꯉꯔꯥꯡ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯣꯁꯟ ꯑꯣꯐ ꯊꯦꯡꯛꯁ ꯇꯨ ꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯁ꯭ꯄꯤꯆ ꯄꯤꯔꯤꯉꯩꯒꯤ ꯇꯥꯂꯛꯇꯅꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯦꯘꯥꯂꯌꯥꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯝ ꯄꯤ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯒꯤ ꯑꯦꯝ ꯄꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯉꯥ ꯈꯨꯠ ꯁꯝꯅꯗꯨꯅ ꯁ꯭ꯄꯤꯀꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯑꯦꯂꯥꯏꯟꯁꯀꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯦꯝ ꯄꯤ ꯃꯌꯥꯝꯁꯨ ꯂꯦꯞꯈꯠꯂꯛꯇꯨꯅ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁ꯭ꯄꯤꯆ ꯄꯤꯔꯤꯉꯩ ꯇꯥꯟꯖꯥꯗ ꯂꯥꯎꯁꯤꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯏꯇꯤꯍꯥꯁꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈꯤꯕ ꯑꯦꯝ ꯄꯤ ꯑꯅꯤꯅ ꯑꯁꯨꯃꯥꯏꯅ ꯃꯊꯧꯅꯥ ꯂꯩꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯊꯧꯅꯥ ꯂꯩꯅ ꯋꯥꯡꯕ ꯃꯊꯧꯅꯥ ꯂꯩꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯁ꯭ꯄꯤꯀꯔꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯂꯦꯞꯁꯤꯟꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯒꯤ ꯆꯠꯈꯤꯕ ꯑꯦꯝ ꯄꯤ ꯑꯅꯤꯅ ꯊꯧꯅꯥ ꯂꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯑꯦꯝ ꯄꯤꯁꯤꯡ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯕ ꯇꯉꯥꯏ ꯐꯗꯦ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯑꯦꯝ ꯄꯤ ꯈꯨꯗꯤꯡꯃꯛ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯗꯥꯛꯇꯔ ꯕꯤꯃꯣꯜ ꯏꯁ ꯗ ꯔꯥꯏꯠ ꯄꯔꯁꯟ